ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯇꯥꯡꯖꯕꯤꯅꯤ ꯅꯥꯀꯥꯗ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯔꯣꯖꯤ ꯍꯣꯏꯒꯤ ꯂꯩꯔꯛ ꯃꯆꯤꯟꯗꯨ ꯌꯧꯔꯝꯗꯥꯏꯗ ꯄꯨꯅꯤꯜ ꯄꯤꯁꯨꯝꯗꯨ ꯁꯨꯛꯂꯗꯨꯅ "ꯁꯤꯗ ꯆꯪꯈ꯭ꯔꯣ." "ꯄꯥꯎ ꯍꯜꯂꯝꯈꯤꯔꯣꯏꯌꯦꯗ, ꯒꯦꯠ ꯐꯥꯎꯕ ꯑꯗꯨꯝ ꯊꯟꯖꯤꯟꯕꯤꯔꯝꯃꯣ." "ꯉꯝꯗ꯭ꯔꯦ, ꯑꯩꯕꯨ ꯅꯪꯒꯤ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯔꯣ? ꯅꯈꯣꯡ ꯄꯥꯜꯂꯤꯗꯣ ꯂꯩꯇꯦꯡꯒꯤꯔꯣ? ꯁꯠ ꯀꯨꯝꯊꯧ, ꯑꯩ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯔꯤ." ꯎꯄꯥꯏ ꯂꯩꯇꯦ ꯔꯣꯖꯤꯁꯨ ꯇꯞꯅ ꯀꯥꯔꯒꯤ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯄꯨꯅꯤꯜꯗ ꯆꯪꯂꯒꯦ ꯐꯥꯎꯕ ꯍꯥꯏꯔꯝꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯃꯈꯣꯏꯒꯤ ꯂꯩꯔꯛꯇꯨꯗ ꯆꯪꯈꯤ꯫ ꯄꯨꯅꯤꯜꯁꯨ ꯆꯪꯈ꯭ꯔꯤꯕ ꯔꯣꯖꯤꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯄ꯭ꯔꯦꯝꯆꯥꯟ ꯃꯈꯣꯏꯒꯤ ꯒꯦꯠ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯥꯒꯤ ꯀꯥꯔꯒꯤ ꯍꯣꯔꯟꯗꯨ ꯈꯣꯡꯂꯦ꯫ ꯁꯨꯃꯥꯡꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯄꯔꯦꯡ ꯊꯝꯂꯤꯕ ꯂꯩꯒꯤ ꯒꯝꯂꯥꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯝꯕ ꯆꯥꯎꯕ ꯀꯥꯔꯒꯤ ꯍꯣꯔꯟ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯃꯥꯅ ꯇꯧꯔꯝꯃꯤꯕ ꯊꯕꯛꯇꯨ ꯂꯦꯞꯂꯒ ꯒꯦꯠ ꯍꯥꯡꯗꯣꯛꯄ ꯂꯥꯛꯂꯤ꯫ ꯄ꯭ꯔꯦꯝꯆꯥꯟ ꯀꯥꯔꯗꯨ ꯒꯥꯔꯦꯖꯇ ꯍꯦꯛ ꯈꯥꯝꯃꯒ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯂꯤ꯫ "ꯆꯥꯎꯕ, ꯒꯥꯔꯤ ꯃꯅꯨꯡꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯅꯤ. ꯃꯗꯨ ꯃꯌꯥꯝꯗꯨ ꯀꯤꯆꯟꯗ ꯄꯨꯁꯤꯜꯂꯨ, ꯑꯗꯨꯒ ꯅꯤꯡꯊꯤꯖꯅ ꯃꯐꯝ ꯆꯥꯅ ꯊꯝꯃꯨꯔꯣ." ꯆꯥꯎꯕꯁꯨ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯗꯨ ꯒꯥꯔꯤꯗꯒꯤ ꯂꯧꯊꯣꯛꯅ "ꯄꯥꯎ, ꯑꯁꯨꯛ ꯌꯥꯝ ꯌꯥꯝꯕ ꯃꯅꯥ ꯃꯁꯤꯡꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯂꯩꯕꯤꯔꯨꯏꯅꯣ? ꯁꯤꯒꯨꯝꯕ ꯇꯒꯠ ꯇꯦꯛꯄ ꯃꯅꯥ ꯃꯁꯤꯡꯁꯤꯕꯨ ꯍꯧꯖꯤꯛꯄꯨ ꯀꯔꯝꯕ ꯀꯩꯊꯦꯜꯗ ꯐꯪꯉꯤꯒꯦ ꯄꯥꯎ?" "ꯆꯥꯎꯕ, ꯑꯩꯅ ꯄꯨꯔꯛꯏꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯀꯩꯊꯦꯜ ꯂꯩꯔꯨꯕ ꯑꯝꯇ ꯅꯠꯇꯦꯀꯣ. ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅ ꯍꯥꯛꯄꯤꯔꯛꯄ ꯉꯥꯛꯇꯅꯤ." "ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯆꯥꯎꯕ, ꯑꯩꯈꯣꯏ ꯑꯃꯗꯨꯕꯨ ꯂꯩꯈꯤꯕ꯭ꯔꯣ? ꯂꯩꯔꯗꯤ ꯑꯃꯨꯛꯇꯅꯦ ꯃꯄꯥꯟꯗ ꯊꯣꯛꯂꯛꯅ ꯍꯥꯏꯔꯝꯃꯨ." ꯆꯥꯎꯕꯁꯨ ꯄ꯭ꯔꯦꯝꯆꯥꯟ ꯍꯪꯂꯤꯕ ꯃꯤꯁꯛꯇꯨ ꯄꯨꯅꯤꯜ ꯑꯣꯏꯔꯝꯂꯅꯤ ꯈꯪꯕꯅ ꯁꯠ ꯈꯨꯝꯂꯛꯂꯤ꯫ "ꯄꯥꯎ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯕꯨꯡꯁꯨ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ. ꯏꯃꯥꯅ ꯀꯧꯕꯁꯨ ꯇꯥꯗꯈꯩ ꯑꯗꯣ." ꯄ꯭ꯔꯦꯝꯆꯥꯟ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯔꯛꯂꯗꯨꯅ "ꯆꯥꯎꯕ, ꯅꯪꯒꯤ ꯅꯅꯥꯎꯁꯦ ꯀꯔꯝ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯏꯄꯥ ꯃꯥꯒꯤ ꯈꯟꯕꯗ ꯑꯍꯤꯡ ꯃꯁꯤꯡ ꯌꯥꯝꯂꯦ ꯇꯨꯝꯐꯝ ꯈꯪꯂꯛꯇ꯭ꯔꯤꯕꯁꯦ." "ꯄꯥꯎ, ꯑꯩꯁꯨ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯃꯥꯒꯤ ꯐꯤꯉꯤ ꯈꯨꯐꯤꯡꯁꯤꯒ ꯁꯥꯎꯕꯅ ꯃꯔꯣꯜ ꯑꯃ ꯁꯧꯒꯠꯂꯤꯕ. ꯋꯥ ꯑꯃ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯥꯒꯤ ꯍꯧꯅꯕꯤ ꯍꯦꯛꯇ ꯁꯧꯒꯠꯂꯛꯄꯁꯤꯗ ꯑꯩꯁꯨ ꯑꯐ ꯐꯠꯇ ꯋꯥ ꯍꯥꯏꯗꯧꯁꯨ ꯇꯜꯂꯤ." "ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯦ. ꯆꯥꯎꯕ, ꯅꯃꯥꯗꯤ ꯂꯩꯕ ꯑꯣꯏꯗꯣꯏꯅꯦ. ꯀꯗꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯃꯥꯅ?" "ꯄꯥꯎ, ꯉꯁꯥꯏ ꯑꯋꯥꯡ ꯊꯪꯕꯩ ꯏꯅꯦ ꯃꯦꯗꯥ ꯂꯥꯛꯑꯝꯕꯅꯤ. ꯏꯅꯦꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯒꯦꯠꯂꯣꯝꯗ ꯊꯣꯛꯈꯤꯕꯅꯤ ꯏꯃꯥꯒ." ꯄ꯭ꯔꯦꯝꯆꯥꯟ ꯃꯦꯗꯥ ꯄꯜꯂꯛꯄꯗꯨꯗ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯂꯗꯨꯅ "ꯀꯩꯗꯧꯕ ꯂꯥꯛꯂꯝꯂꯤꯕ ꯃꯦꯗꯥꯗꯤ ꯑꯩꯈꯣꯏꯗ? ꯅꯠꯇꯦ, ꯀꯔꯤ ꯋꯥꯔꯤꯅꯣꯕ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤ ꯋꯥꯔꯤꯗꯨꯕꯨ ꯆꯥꯎꯕ? ꯃꯥꯒꯤ ꯃꯕꯨꯡꯒꯤ ꯃꯆꯟꯅꯨꯄꯤ ꯆꯩꯔꯣꯏ ꯃꯥꯟꯕꯤꯗꯨꯒꯤ ꯋꯥ ꯑꯣꯏꯔꯝꯒꯅꯤꯅꯦ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ, ꯅꯠꯇ꯭ꯔ ꯆꯥꯎꯕ?" "ꯄꯥꯎꯅꯕꯨ ꯍꯦꯟꯅ ꯈꯪ ꯂꯩꯔꯝꯃꯦ ꯇꯧꯔꯤꯁꯦ. ꯃꯥꯅꯤ ꯄꯥꯎ, ꯃꯗꯨꯒꯤ ꯋꯥꯔꯤꯅꯤ ꯏꯃꯥꯒ ꯏꯅꯦꯒꯅ ꯁꯥꯟꯅꯔꯝꯃꯤꯁꯦ." "ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦꯍꯦ ꯆꯥꯎꯕ, ꯃꯥꯏ ꯃꯦꯗꯥ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗꯕꯨ ꯍꯦꯛ ꯂꯥꯛꯂꯝꯃꯕ. ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯍꯟꯅꯕ ꯍꯥꯏꯗꯅ ꯅꯪꯒꯤ ꯅꯃꯥꯗ ꯀꯂꯔ ꯑꯌꯥꯛꯄ ꯃꯌꯥꯝ ꯑꯃ ꯊꯛꯆꯤꯟꯗꯅ ꯆꯩꯔꯣꯏꯗꯨꯒꯤ ꯋꯥꯗꯣ ꯇꯝꯁꯤꯜꯂꯝꯗꯣꯏꯅꯤꯅꯦ." ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯋꯥꯠꯇꯕꯤ ꯒꯦꯠꯂꯣꯝꯗꯒꯤ ꯉꯥꯡꯗꯅ ꯆꯪꯂꯛꯂꯝꯃꯤ꯫ "ꯄꯥꯎ, ꯏꯃꯥ ꯍꯜꯂꯛꯑ ꯃꯥꯜꯂꯦ. ꯑꯩ ꯄꯥꯎꯒꯤ ꯑꯌꯤꯡꯕ ꯑꯃ ꯁꯦꯝꯖꯔꯛꯑꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯦꯝꯆꯥꯟꯅ ꯄꯨꯔꯛꯄ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈ꯭ꯔꯦ꯫ "ꯍꯩꯃꯥ, ꯃꯣꯏ ꯄꯥꯕꯨꯡ ꯍꯟꯕꯤꯔꯛꯑꯝꯃꯦꯗꯅ. ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯟꯕꯤꯔꯛꯄ ꯃꯣꯏ ꯄꯥꯕꯨꯡꯕꯣ?" "ꯍꯜꯂꯛꯑꯦ. ꯀꯨꯏꯗ꯭ꯔꯤꯗ, ꯄꯨꯡꯈꯥꯏꯃꯨꯛꯇꯤ ꯍꯦꯜꯂꯝꯃꯅꯤ ꯍꯜꯂꯛꯄ." "ꯑꯗꯨꯒ ꯐꯤꯔꯣꯜꯒ ꯑꯝꯇ ꯍꯣꯡꯗꯣꯛꯄꯤꯔꯝꯗ꯭ꯔꯤꯁꯤꯅ ꯀꯩꯗꯧꯔꯤꯕ ꯃꯣꯏ ꯄꯥꯕꯨꯡꯗꯤ?" "ꯆꯥꯎꯕꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯤꯉꯩꯗ ꯐꯤ ꯍꯣꯡꯗꯣꯛꯄꯒ ꯀꯥꯎꯔꯤꯗ." "ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯕꯅꯤ. ꯉꯁꯥꯏ ꯃꯣꯏ ꯄꯥꯕꯨꯡꯅ ꯁꯥꯎꯔꯒ ꯊꯣꯛꯈꯤꯕꯗꯨꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯀꯗ꯭ꯔꯥꯅ." "ꯑꯩꯒꯤ ꯂꯥꯏꯔꯤꯅꯦ ꯃꯃꯥ. ꯅꯪꯒ ꯃꯦꯗꯥꯒꯅ ꯁꯤꯜꯂꯤꯕ ꯊꯕꯛꯇꯣ ꯑꯩ ꯀꯌꯥ ꯄꯥꯝꯗꯦꯀꯣ." "ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡ? ꯃꯣꯏ ꯄꯥꯕꯨꯡꯕꯨ ꯉꯥꯎꯔꯕꯣ? ꯌꯨꯝ ꯑꯃꯒꯤ ꯃꯈꯨꯠ ꯆꯥꯕꯤ ꯃꯃꯧ ꯑꯃ ꯊꯤꯕ ꯍꯥꯏꯕꯁꯦ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯃꯊꯧꯅꯤ." "ꯍꯥꯏ ꯃꯃꯥ, ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯃꯦꯗꯥ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ? ꯑꯗꯨꯒꯤ ꯃꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛꯇꯤ ꯐꯖꯔꯒ ꯆꯔꯣꯏꯒꯨꯝꯕ ꯆꯤꯟ ꯀꯟꯕꯤꯗꯣ ꯑꯩꯒꯤ ꯃꯧ ꯑꯣꯏꯕꯗꯤ ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦꯀꯣ." "ꯑꯗꯨꯗꯤ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡꯅ ꯏꯃꯨꯡꯁꯤꯒꯤ ꯃꯧ ꯑꯣꯏꯕ ꯄꯥꯝꯕꯤꯔꯤꯁꯤꯕꯣ?" ꯄ꯭ꯔꯦꯝꯆꯥꯟ ꯄꯨꯛ ꯍꯧꯒꯠꯂꯒ ꯏꯃꯨꯡ ꯆꯪꯅ ꯍꯥꯏꯔꯝꯂꯤ꯫ "ꯑꯩꯒꯤ ꯃꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯒꯗꯕꯤ ꯑꯃ ꯂꯩ."
ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯈꯪꯍꯟꯕ ꯌꯥꯗ꯭ꯔꯤ ꯀꯅꯥꯝꯇꯗ ꯋꯥꯇꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯌꯥꯝ ꯈꯪꯅꯤꯡꯅ ꯍꯪꯖꯔꯛꯂꯤ ꯀꯔꯤ ꯂꯝꯗꯩꯅꯣ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯒꯦ ꯃꯣꯏ ꯄꯥꯕꯨꯡꯅ ꯅꯃꯧ ꯑꯣꯏꯕꯗꯨ ꯌꯥꯝ ꯄꯥꯝꯖꯔꯨꯔꯤꯗꯨꯕ ꯑꯝꯇ ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯄꯥꯕꯨꯡ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯅꯤꯡꯕ ꯇꯥꯔꯒꯅ ꯃꯊꯪ ꯑꯩꯅ ꯃꯣꯏꯔꯥꯡ ꯆꯠꯄꯗ ꯌꯥꯎꯕ ꯌꯥꯅꯤ ꯃꯃꯥ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯈꯔ ꯆꯥꯛꯅ ꯂꯩꯔꯣꯅꯦ ꯋꯥꯇꯕꯤ ꯏꯃꯨꯡ ꯆꯪꯈ꯭ꯔꯤꯕ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯌꯦꯡꯂꯗꯨꯅ ꯁꯥꯊꯤꯕ ꯃꯥꯜꯂꯒ ꯍꯦꯛ ꯍꯦꯛ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯅꯤ ꯃꯆꯥꯅꯨꯄꯥꯅ ꯎꯁꯤꯠꯄꯤꯗ꯭ꯔꯤꯁꯦ ꯑꯩꯕꯨ ꯃꯥꯅ ꯃꯣꯏꯔꯥꯡ ꯆꯠꯇ꯭ꯔꯤ ꯐꯥꯎꯕ ꯆꯥꯛꯂꯒ ꯂꯩꯌꯨ ꯀꯥꯏꯅꯒ ꯂꯩꯔꯣꯏ ꯆꯥꯛꯅꯒ ꯑꯝꯇꯒ ꯂꯩꯔꯣꯏꯅ ꯏꯃꯧ ꯃꯃꯥꯡꯗ ꯆꯣꯞꯇꯅꯕ ꯀꯦꯗꯨꯅ ꯂꯩꯗꯧꯔꯤꯕꯅꯤ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯤꯡꯂꯝꯗꯥꯏꯒꯤ ꯃꯥꯒꯤ ꯃꯁꯤꯛ ꯃꯉꯥꯟꯗꯨꯅ ꯍꯧꯔꯤꯕ ꯍꯩ ꯂꯩ ꯎꯄꯥꯜ ꯋꯥꯄꯥꯜ ꯄꯥꯛ ꯆꯥꯎꯔꯕ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯄꯥꯛꯇꯨꯗ ꯅꯨꯃꯤꯠ ꯃꯥꯒꯤ ꯃꯉꯥꯟꯅ ꯌꯩꯗꯨꯅ ꯁꯅꯥ ꯃꯆꯨꯒꯨꯝ ꯂꯪꯅ ꯐꯖꯔꯕ ꯌꯦꯡꯂꯨ ꯃꯐꯝ ꯈꯨꯗꯤꯡ ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯗꯕ ꯃꯇꯝꯗꯨꯅꯤ ꯅꯤꯡꯗꯨ ꯌꯩꯅ ꯖꯣꯏ ꯇꯥꯔꯤꯕ ꯂꯨꯇꯣꯟꯒꯤ ꯁꯝꯅꯤ ꯄꯤꯛꯇꯛ ꯇꯧꯅ ꯀꯣꯏꯗꯥꯅꯕꯤ ꯔꯥꯁꯤꯇꯅ ꯌꯣꯝꯅꯕꯤ ꯃꯥꯏꯊꯣꯡꯗꯨꯗ ꯄꯤꯛꯇꯛ ꯇꯧꯅ ꯇꯨꯝꯇꯛ ꯇꯧꯕꯤ ꯅꯥꯇꯣꯟ ꯉꯥꯡꯇꯛ ꯇꯧꯕꯤ ꯆꯤꯝꯕꯥꯜ ꯂꯤꯔꯨꯡ ꯇꯦꯟꯕꯨ ꯉꯝꯖꯕꯤ ꯄꯤꯁꯨꯝ ꯑꯅꯤ ꯀꯣꯏꯔꯥꯎꯅꯔꯕꯤ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯇꯊꯛ ꯄꯥꯡꯂꯤꯕ ꯀꯔꯤꯒꯤ ꯑꯁꯨꯛ ꯅꯤꯡꯊꯤꯕꯅꯣ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯁꯥꯌꯣꯟ ꯇꯧꯗꯨꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩꯕꯨ ꯌꯥꯎꯅꯕ꯭ꯔꯥ ꯃꯥꯂꯦꯝ ꯂꯩꯁꯤꯗ ꯀꯨꯝꯂꯛꯂꯕ꯭ꯔꯥ ꯍꯩꯅꯤꯡꯉꯤ ꯊꯃꯣꯏꯁꯤꯅꯗꯤ ꯆꯤꯡꯈꯩ ꯉꯁꯥꯏꯗꯒꯤ ꯄꯣꯏꯔꯩꯅ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯒ ꯇꯧꯔꯤꯕꯗꯣ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯄꯣꯏꯔꯩꯒꯤ ꯂꯨꯈꯝꯗꯨꯗ ꯐꯥꯛ ꯊꯥꯔꯗꯨꯅ ꯆꯤꯔꯣꯜ ꯇꯧꯔꯛꯂꯤ ꯌꯥꯔꯦ ꯈꯔ ꯌꯦꯡꯉꯗꯤ ꯃꯤ ꯌꯧꯁꯜꯂꯤ ꯈꯔꯒ ꯄꯤꯛꯑꯦ ꯇꯨꯝꯁꯤꯟꯈꯤꯗꯧ ꯃꯥꯜꯂꯤ ꯅꯪꯒꯤ ꯈꯨꯌꯦꯡ ꯆꯥꯌꯦꯡꯗꯣ ꯄꯥꯈꯠꯄꯤꯔꯦ ꯑꯩꯅ ꯑꯣꯏꯅ ꯄꯣꯏꯔꯩ ꯈꯪꯕ꯭ꯔꯦ ꯈꯪꯉꯦ ꯈꯪꯍꯧꯗꯅ ꯆꯤꯡꯈꯩꯅ ꯃꯥꯒꯤ ꯂꯨꯈꯝꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄꯗꯣ ꯆꯤꯡꯈꯩ ꯄꯣꯏꯔꯩꯅ ꯈꯪꯕꯗꯨꯗ ꯆꯤꯡꯈꯩ ꯄꯣꯏꯔꯩꯅ ꯈꯪꯕꯗꯨ ꯎꯔꯒ ꯅꯣꯛꯂꯗꯨꯅ ꯁꯛꯇꯥꯁꯤꯒ ꯈꯪꯗꯅꯒꯁꯨ ꯇꯧꯔꯤ ꯅꯨꯄꯤ ꯌꯥꯝ ꯃꯥꯜꯂꯦꯀꯣ ꯅꯪ ꯍꯧꯖꯤꯛꯀꯤ ꯈꯨꯈꯪꯗꯨꯗ ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯡꯈꯩꯗꯤ ꯃꯕꯨꯛ ꯄꯥꯏꯈꯩ ꯅꯣꯛꯂꯒ ꯂꯩꯊꯣꯛꯈ꯭ꯔꯦ ꯄꯣꯏꯔꯩ ꯏꯀꯩ ꯈꯪꯗꯒꯤ ꯏꯁꯧꯒ ꯂꯪꯁꯤꯟꯅꯔꯗꯨꯅ ꯈꯪꯉꯤꯅꯦ ꯀꯔꯤꯅꯣ ꯅꯤꯄꯥ ꯇꯞꯅ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯍꯧꯖꯤꯛ ꯅꯪ ꯈꯪꯕꯗꯨꯗ ꯀꯅꯥ ꯈꯪꯅꯤ ꯑꯩꯁꯦ ꯉꯥꯎꯊꯣꯛꯈ꯭ꯔꯣ ꯑꯩꯅꯁꯨ ꯌꯥꯝ ꯀꯨꯏꯅ ꯂꯨꯝꯖꯔꯛꯏꯁꯦ ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯍꯧꯔꯦꯗꯅ ꯅꯥꯞ ꯆꯥꯗꯕ ꯋꯥꯗꯣ ꯉꯥꯡꯀꯅꯨꯀꯣ ꯇꯥꯅꯤꯡꯗꯦ ꯉꯁꯤ ꯐꯥꯎꯗ ꯈꯪꯕꯗꯒꯤ ꯃꯤ ꯉꯥꯎꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯈ꯭ꯔꯕ ꯅꯪꯕꯣ ꯇꯥꯈꯤꯔꯁꯨ ꯀꯅꯥ ꯈꯪꯅꯤ ꯈꯪꯗꯅ ꯋꯥꯟꯊꯈꯤꯕ ꯊꯣꯛꯑꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯕꯣꯔꯥ ꯈꯥꯎ ꯄꯥꯎꯔꯒ ꯂꯩꯔꯝꯗꯣꯏꯅꯤ ꯈꯪꯉꯕꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯪꯅ ꯇꯥꯗ꯭ꯔꯤ ꯍꯥꯏꯗꯣ ꯇꯥꯔꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯝ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯣ ꯃꯈꯣꯏꯅ ꯂꯦꯞꯂꯤꯕ ꯃꯄꯥꯗꯨ ꯍꯦꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯄꯣꯏꯔꯩꯅ ꯅꯪꯒ ꯉꯥꯡꯅꯔꯤꯉꯩ ꯁꯣꯝꯗꯗꯤ ꯆꯠꯈꯤꯕ ꯐꯥꯎꯕ ꯎꯍꯧꯗ꯭ꯔꯤꯅꯦ ꯑꯗꯨꯕꯨ ꯑꯣꯏꯅꯔꯣ ꯅꯪꯅ ꯃꯊꯣꯡ ꯆꯥꯖꯗ꯭ꯔꯒ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯔꯛꯄꯤꯒ ꯇꯧꯏꯅꯦ ꯏꯕꯨꯡꯉꯣ ꯑꯗꯨꯅꯗꯤ ꯅꯨꯄꯤ ꯐꯪꯅꯤ ꯀꯥꯏꯗꯤ ꯈꯜꯂꯨꯔꯅꯨꯀꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯗꯨ ꯁꯔꯨꯛ ꯃꯣꯏ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯋꯥꯔꯤ ꯍꯧꯖꯤꯜꯂꯁꯤ ꯂꯥꯛꯑꯣꯏꯗ ꯑꯩꯗꯤꯅꯦ ꯅꯇꯨꯡ ꯏꯟꯕꯤꯕ ꯈꯛꯅꯤꯀꯣ ꯋꯥꯔꯤꯒꯗꯤ ꯅꯪ ꯑꯗꯨꯝ ꯁꯥꯟꯅꯖꯧ ꯑꯩ ꯅꯣꯏ ꯋꯥꯔꯤꯒꯗꯣ ꯍꯩꯖꯤꯜꯂꯛꯆꯗꯦꯕ ꯏꯊꯟꯇ ꯃꯅꯥꯛ ꯆꯪꯁꯤꯟꯕꯗꯣ ꯁꯨꯝ ꯏꯀꯥꯏꯔꯨꯕꯩ ꯅꯪꯒ ꯆꯪꯃꯤꯟꯅꯧꯁꯦꯅ ꯍꯥꯏꯕꯩ ꯋꯥꯅꯤ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯌꯥꯎꯔꯛꯑꯣꯗꯤ ꯍꯥꯏꯗꯦꯗꯅ ꯁ꯭ꯌꯥ ꯁꯛꯇꯥꯁꯤꯒ ꯅꯨꯡꯁꯤꯐꯝ ꯃꯆꯦꯠ ꯑꯝꯇ ꯌꯥꯎꯗꯦ ꯅꯪ ꯑꯃ ꯏꯕꯣ ꯍꯣꯔꯦꯟ ꯈꯨꯄꯥꯛꯇꯨꯃꯒ ꯌꯥꯎꯔꯛꯑꯁꯨꯅꯦ ꯑꯩꯗꯤ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯗꯣꯏꯅꯤꯀꯣ ꯂꯥ ꯑꯗꯨꯗꯗꯤ ꯌꯥꯎꯔꯛꯅꯨ ꯍꯥꯏꯈꯤꯗꯦ ꯑꯩꯀꯣ ꯅꯪꯒ ꯆꯠꯃꯤꯟꯅꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯒ ꯌꯥꯎꯔꯛꯑꯗꯤ ꯃꯇꯦꯡ ꯄꯥꯡꯅꯕꯅꯦ ꯈꯪꯉꯕ ꯅꯔꯤꯜ ꯖꯦꯜ ꯃꯇꯥꯗꯨꯒ ꯅꯨꯄꯤ ꯀꯣꯏꯅꯤ ꯀꯥꯏꯅ ꯂꯨꯝꯖꯕꯒꯁꯨ ꯁꯥꯔꯤ ꯂꯥꯎ ꯊꯦꯡꯈ꯭ꯔꯗꯤ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯃꯁꯥꯗ ꯗꯥꯏꯔꯦꯛ ꯍꯥꯏꯔꯝꯃꯨ ꯍꯣꯔꯦꯟ ꯑꯃꯨꯛ ꯌꯨꯝ ꯆꯪꯕꯗ ꯊꯦꯡꯉꯗꯤꯅꯦ ꯅꯣꯏ ꯁꯧꯅ ꯑꯃꯨꯛ ꯉꯥꯡꯕꯤꯅꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯈꯣꯡꯅ ꯁꯅꯥꯕꯨꯟꯗꯨ ꯌꯦꯞꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯤ ꯆꯠꯅ ꯇꯞꯂꯤ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯤ ꯃꯈꯣꯏ ꯑꯅꯤ ꯏꯔꯩꯅ ꯑꯁꯤ ꯅꯨꯄꯥꯅꯤꯁꯦ ꯍꯟꯗꯛ ꯃꯔꯛ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯇꯣꯏꯅ ꯆꯥꯕ ꯎꯏ ꯀꯔꯤꯕꯨ ꯂꯨꯝꯃꯤꯅꯣ ꯈꯪꯗꯦꯅꯦ ꯃꯌꯨꯝꯗ ꯊꯕꯛ ꯑꯝꯇ ꯂꯩꯖꯗ꯭ꯔꯥ ꯈꯪꯗꯦꯉꯣ ꯏꯆꯟ ꯑꯅꯤꯁꯤꯅ ꯆꯥꯔꯤꯁꯦ ꯊꯠꯊꯥꯗ ꯅꯠꯇꯦꯀꯣ ꯈꯪꯗꯕ ꯃꯤꯅ ꯈꯪꯗ꯭ꯔꯁꯨꯅꯦ ꯈꯪꯉꯣꯏꯗꯕ ꯑꯩꯅꯗꯤ ꯈꯔ ꯃꯈꯩꯗꯤ ꯈꯪꯉꯤ ꯑꯅꯤꯁꯤꯅ ꯂꯨꯝꯃꯤꯁꯤ ꯃꯔꯝꯁꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯣ ꯑꯅꯤꯁꯤꯅ ꯁ꯭ꯋꯥꯏꯁꯤꯗ ꯀꯣꯏꯆꯥ ꯆꯥꯔ ꯂꯩꯔꯤꯁꯦ ꯀꯅꯥꯝꯇꯒ ꯂꯨꯝꯕ ꯂꯥꯛꯄ ꯅꯠꯇꯦꯕ ꯅꯪ ꯂꯨꯝꯕ ꯂꯥꯛꯏꯅꯦ ꯍꯥꯏꯕ ꯇꯥꯅꯤꯡꯗꯦꯍꯦ ꯏꯆꯟ ꯇꯥꯅꯤꯡꯉꯣꯏꯌꯦ ꯅꯪꯗꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯀꯥꯟꯗꯗꯤꯅꯦ
ꯑꯩꯅ ꯅꯍꯥꯟꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯐꯦꯠ ꯍꯥꯏꯔꯝꯃꯤꯗꯨꯕꯣ? ꯌꯥꯔꯦ ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦꯀꯣ ꯑꯩ꯫ ꯈꯔ ꯊꯨꯅ ꯆꯠꯁꯤꯜꯂꯣ, ꯑꯕꯣꯛ ꯃꯊꯟꯗꯅꯤ ꯂꯩꯍꯧꯔꯤꯁꯦ꯫ ꯅꯣꯏ ꯄꯥꯕꯗꯤ ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯍꯥꯏꯁꯦ? ꯏꯝꯐꯥꯜꯗ ꯑꯩ ꯂꯝ ꯈꯔ ꯂꯩꯔꯨꯅꯤ ꯍꯥꯏꯗꯅ ꯏꯝꯐꯥꯜ ꯀꯥꯈꯤ꯫ ꯅꯣꯏ ꯕꯥꯕꯅ ꯉꯥ ꯃꯌꯥꯝ ꯐꯥꯕꯅꯤꯅ ꯅꯨꯡꯇꯤꯒꯤ ꯉꯥ ꯆꯥꯔꯝꯅꯤꯀꯣ ꯑꯗꯣ? ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏ ꯕꯥꯗ ꯏꯃꯥ ꯑꯩꯈꯣꯏꯅꯤꯅ ꯍꯥꯏꯕꯅꯦꯕ, ꯄꯥꯠꯇ ꯂꯨꯂꯥꯡꯗꯣ ꯊꯥꯛꯑꯒ ꯉꯥ ꯈꯔ ꯐꯥꯎꯑꯣꯅ, ꯏꯃꯨꯡꯒꯤ ꯉꯥꯆꯦꯠ ꯊꯨꯝꯆꯦꯠꯇꯁꯨ ꯄꯨꯅꯅꯕ ꯍꯥꯏꯗꯅ꯫ ꯑꯗꯣ ꯁꯤ ꯍꯥꯏꯔꯤꯒꯁꯦ ꯃꯥꯗꯤ ꯃꯊꯨꯟ ꯃꯅꯥꯔꯒ ꯇꯥꯕ ꯅꯠꯇꯦ꯫ ꯅꯨꯃꯤꯠ ꯇꯥꯕꯗꯩꯅ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕꯁꯦ ꯌꯨꯗ ꯑꯗꯨꯝ ꯉꯥꯎꯔ ꯂꯩ꯫ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦꯕ ꯑꯩꯈꯣꯏ ꯕꯥꯁꯦ꯫ ꯆꯥꯕꯨꯗꯤ ꯆꯥꯏ, ꯑꯗꯣ ꯅꯣꯡ ꯐꯥꯗꯣꯛ ꯉꯥꯒ ꯐꯥꯔꯛꯇꯕ ꯅꯨꯃꯤꯠ ꯌꯥꯎꯕꯁꯦ ꯄꯥꯕꯅ ꯑꯕꯣꯛꯇꯤ ꯆꯥꯛꯀ ꯆꯥꯕꯤꯕ ꯅꯠꯇꯦ ꯈꯪꯉꯕ? ꯑꯦ, ꯉꯥꯒꯤ ꯋꯥꯐꯝꯁꯤꯒꯤ ꯃꯔꯛ ꯉꯥꯏꯍꯥꯛꯇꯪ ꯊꯠꯆꯕ ꯌꯥꯒꯗ꯭ꯔꯥ ꯏꯆꯟ ꯑꯅꯤꯕ? ꯈꯪꯍꯧꯗꯅ ꯅꯥꯀꯟꯗꯒꯤ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯏꯔꯩ ꯉꯥꯡꯉꯝꯕ ꯋꯥꯒꯗꯣ ꯏꯆꯟꯗ ꯃꯃꯤꯠ ꯑꯅꯤꯗꯣ ꯇꯒꯨꯞ ꯈꯞꯇꯅ ꯌꯦꯡꯂꯒ ꯆꯞ ꯂꯦꯞꯂꯤ꯫ ꯋꯥ ꯈꯔ ꯉꯥꯡꯍꯟꯕꯤ ꯏꯆꯟꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯆꯕꯦꯡ ꯉꯥꯡꯂꯛꯂꯤ꯫ ꯍꯣꯔꯦꯟ ꯅꯣꯏꯗ ꯔꯤꯌꯥꯅ ꯑꯩꯈꯣꯏ ꯑꯅꯤꯅꯦ ꯁꯤꯡꯖꯨ ꯃꯌꯥꯟꯒ ꯃꯤꯃꯤꯒ ꯄꯨꯔ ꯂꯥꯛꯀꯦ꯫ ꯅꯪ ꯆꯥꯛ ꯈꯔ ꯀꯨꯀꯔꯗꯅꯦ ꯐꯤꯁ ꯂꯥꯎ ꯀꯥꯝꯈꯠꯂꯝꯃꯨꯀꯣ꯫ ꯏꯔꯩꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯄꯣꯏꯔꯩ ꯃꯥꯅ ꯉꯝꯗ ꯌꯥꯗꯕꯒꯨꯝ ꯏꯆꯟꯗ ꯑꯣꯟꯁꯜꯂꯗꯨꯅ, ꯅꯣꯏ ꯁꯤꯡꯖꯨꯒꯗꯣ ꯀꯣꯟꯅ ꯇꯞꯅ ꯆꯥꯅꯔꯣ, ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯈꯤꯕꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯏꯆꯟ? ꯗꯥ ꯄꯣꯏꯔꯩ, ꯅꯍꯥꯟ ꯍꯥꯏꯐꯦꯠꯇꯤ ꯍꯧꯗꯣꯛꯑꯕꯅꯦ, ꯑꯗꯨ ꯃꯁꯥ ꯌꯥꯎꯔꯤꯀꯥꯟꯁꯤꯗ ꯅꯣꯏ ꯑꯅꯤ ꯍꯥꯏꯅ ꯆꯥꯍꯧꯔꯣ꯫ ꯄꯣꯏꯔꯩ ꯏꯔꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯗꯨꯅ ꯌꯥꯝ ꯁꯤꯔꯤꯌꯁ ꯇꯥꯅ, ꯏꯔꯩ, ꯏꯆꯟꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯑꯃ ꯄꯥꯝꯃꯤ꯫ ꯀꯨꯏꯗꯤ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯍꯥꯏꯔꯛꯂꯤꯁꯦ, ꯑꯗꯣ ꯅꯪꯗꯤ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯅ ꯑꯗꯨꯝ ꯂꯩꯕ ꯉꯝꯃꯤ꯫ ꯍꯥꯏꯖꯔꯤ ꯃꯇꯤꯛ ꯆꯥꯎꯊꯣꯛꯄ ꯃꯥꯜꯂꯤ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯑꯩꯗꯤ꯫ ꯇꯥꯏꯕꯪꯁꯤꯗ ꯍꯦꯛ ꯈꯣꯡꯗꯥꯔꯛꯄ ꯃꯤꯀꯨꯞꯇꯒꯤ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗ, ꯃꯄꯥꯒ ꯃꯕꯣꯛꯀꯒꯤ ꯃꯤꯅꯨꯡꯁꯤꯇꯅ ꯌꯣꯝꯗꯨꯅ ꯆꯥꯎꯖꯔꯛꯄꯤꯅꯤ꯫ ꯃꯄꯥꯅ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟ ꯋꯥꯅ ꯁꯦꯟꯅꯖꯗꯨꯅ ꯁꯃꯥꯖꯀꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯄꯨꯝꯕ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄꯅꯤ ꯃꯍꯥꯛꯄꯨ꯫ ꯏꯝꯐꯥꯜꯗꯒꯤ ꯈꯔ ꯍꯥꯏꯊꯕ ꯃꯐꯝꯗ ꯄꯣꯛꯆꯔꯕꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯉꯥꯜꯗꯤ ꯃꯇꯤꯛ ꯆꯥꯅ ꯐꯪꯂꯕꯤꯅꯤ꯫ ꯃꯊꯛ ꯊꯣꯡꯕ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯀꯔꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯒꯅꯤ, ꯃꯈꯥ ꯇꯥꯕ ꯃꯤꯑꯣꯏꯁꯤꯡꯗꯅ ꯀꯔꯝꯕ ꯋꯥ ꯉꯥꯡꯒꯅꯤ ꯅꯤꯡꯊꯤꯖꯅ ꯈꯪꯂꯕꯤꯅꯤ꯫ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ, ꯁꯧꯒꯟꯗꯕ, ꯏꯪ ꯇꯞꯄ, ꯆꯪꯈꯣꯟꯕꯗ ꯂꯩꯀꯥꯏꯁꯤꯗ ꯁꯤꯡꯊꯥꯅꯕꯤꯅꯤ꯫ ꯏꯔꯩ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡ, ꯗꯗꯥ, ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯒꯗꯧꯕꯅꯤꯅ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯃꯨꯟꯅ ꯈꯟꯈꯤꯒꯦ꯫ ꯑꯗꯨꯒ ꯗꯗꯥꯅ ꯂꯩꯀꯥꯏꯁꯤꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯪꯗꯅ ꯁ꯭ꯋꯥꯏꯗ ꯇꯣꯏꯅ ꯂꯥꯛꯄꯗꯨꯁꯨ ꯇꯧꯕꯤꯔꯅꯨ, ꯃꯤꯅ ꯎꯔꯒ ꯐꯖꯗꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯗꯗꯥ ꯑꯅꯤꯃꯛ꯫ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯄ ꯍꯧꯈꯤ꯫ ꯏꯆꯟ ꯄꯣꯏꯔꯩꯒꯤ ꯃꯅꯥꯛ ꯅꯛꯅ ꯍꯥꯏꯐꯦꯠ ꯆꯪꯁꯤꯜꯂꯛꯂꯗꯨꯅ, ꯅꯨꯡꯉꯥꯏꯇꯦ ꯗꯗꯥ ꯄꯣꯏꯔꯩ, ꯄꯥꯝꯃꯜꯂꯁꯨ ꯂꯦꯛꯑ ꯇꯣꯛꯑꯦ ꯍꯥꯏꯗꯨꯅꯦ, ꯆꯠꯂꯦ꯫ ꯄꯣꯏꯔꯩꯗꯨ ꯆꯥꯛꯅ ꯂꯩꯍꯧꯗ꯭ꯔꯦ꯫ ꯃꯁꯤ ꯉꯥꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯤꯅ ꯁꯣꯝꯗ ꯁꯥꯒꯠꯂꯨꯕ ꯃꯨꯠꯀ ꯀꯥꯏꯔꯤꯉꯩꯁꯤꯗ ꯄꯦꯠꯄꯥ ꯉꯥꯡꯁꯤꯜꯂꯝꯃꯤꯕ꯫ ꯆꯤꯡꯈꯩ ꯃꯈ꯭ꯋꯥꯡꯒꯗꯣ ꯍꯥꯏꯐꯦꯠ ꯃꯦꯠꯂꯗꯨꯅ, ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯉꯥꯡꯊꯣꯔꯛꯄ ꯋꯥꯉꯥꯡꯗꯤ ꯈꯨꯠꯂꯦꯝ ꯑꯃꯅꯤꯅꯦ ꯏꯇꯥꯎ꯫ ꯅꯪꯅ ꯖꯒꯠꯅꯩꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯔꯦꯕꯣ꯫ ꯄꯣꯏꯔꯩꯗꯨ ꯊꯃꯣꯏ ꯁꯥꯅꯈꯩ, ꯐꯠꯇ꯭ꯔꯣ ꯌꯥꯝ ꯐꯖꯅ ꯈꯦꯠꯅꯗꯈꯩ ꯊꯤꯅ ꯈꯦꯠꯅꯩꯗꯣ꯫ ꯈꯤꯇꯪ ꯇꯞꯊꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ, ꯑꯥꯐꯇꯔ 1 weekꯀꯤ ꯃꯇꯨꯡ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯆꯥꯕ꯫ ꯂꯥ ꯆꯠꯁꯤ ꯂꯥꯛꯑꯣꯍꯦ ꯏꯇꯥꯎ, ꯌꯨꯝ ꯌꯧꯔꯒ ꯉꯥꯅꯨ ꯍꯥ ꯀꯥꯝꯕ ꯂꯥꯕ ꯐꯖꯕ ꯑꯃ ꯂꯩꯔꯒꯅꯦ ꯆꯠꯊꯣꯛꯎꯔꯁꯤ ꯀꯥꯟꯅꯗꯦ, ꯄꯥꯎ ꯅꯨꯡꯉꯥꯏꯅꯕ꯫ ꯆꯥꯎꯔꯁꯤ, ꯑꯗꯣ ꯉꯥꯅꯨ ꯆꯥꯕꯁꯦ ꯗꯥꯎ ꯌꯥꯗꯦꯒꯗꯤ ꯍꯥꯏꯅꯕꯅꯤꯀꯣ? ꯀꯗꯥꯏꯗꯩ ꯋꯥꯅꯣꯗ, ꯉꯥꯅꯨ ꯆꯥꯕꯁꯦ ꯗꯥꯎ ꯌꯥꯗꯦ ꯍꯥꯏꯔꯗꯤ ꯃꯤ ꯀꯅꯥꯝꯇ ꯆꯥꯔꯣꯏ꯫ ꯀꯔꯝꯕ ꯄꯥꯟꯖꯤꯟ ꯍꯥꯏꯔꯤꯅꯣ? ꯃꯋꯥ ꯂꯧꯗꯦ, ꯆꯠꯁꯤ ꯂꯥꯎ꯫ ꯐꯥꯒꯤ ꯇꯧꯅꯤꯗ, ꯅꯪꯁꯦ ꯀꯌꯥꯃꯨꯛ ꯂꯥꯎꯒꯦꯗꯣ ꯌꯦꯡꯊꯣꯛꯄꯅꯦ ꯑꯩꯅ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯏꯔꯩ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ꯫ ꯃꯄꯥꯅ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯗꯒꯤ ꯄꯨꯈꯝ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯁꯤꯡꯖꯨꯒꯤ ꯃꯌꯥꯟꯁꯤꯡꯗꯨ ꯁꯦꯝꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯕꯣꯛ ꯃꯃꯥꯁꯨ ꯆꯩꯁꯨꯗꯨꯒ ꯇꯞꯂꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯤ꯫ ꯏꯔꯩ ꯃꯕꯣꯛ ꯆꯪꯂꯛꯄꯗꯨ ꯎꯕꯗꯨꯗ, ꯑꯕꯣꯛ, ꯄꯥꯕꯒ ꯇꯤꯚꯤ ꯌꯦꯡꯂꯒ ꯂꯩꯃꯤꯟꯅꯧ ꯌꯥꯗ꯭ꯔꯣ, ꯁꯤꯗ ꯆꯪꯉꯛꯇꯣꯏ ꯁꯔꯨꯛ? ꯅꯣꯏ ꯇꯤꯚꯤꯒꯗꯣ ꯌꯦꯡꯖꯅꯤꯡꯗꯦꯗ ꯕꯣꯛꯇꯤ, ꯑꯗꯨꯅꯕꯨꯅꯦ ꯏꯁꯨꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯏꯔꯩ ꯃꯥꯅ ꯇꯧꯔꯝꯂꯤꯕꯗꯨ ꯊꯝꯂꯝꯗꯨꯅ ꯃꯕꯣꯛꯅ ꯐꯝꯅꯕ ꯃꯣꯔꯥ ꯑꯃ ꯂꯧꯔꯨꯔꯒ ꯃꯕꯣꯛꯄꯨ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒ, ꯑꯕꯣꯛ, ꯆꯥ ꯍꯩꯔꯛꯀꯦ꯫ ꯍꯩꯔꯛꯑꯣ, ꯑꯕꯣꯛꯁꯦ ꯆꯥ ꯊꯛꯅꯤꯡꯃꯟꯗꯅꯅꯦ ꯇꯤꯚꯤ ꯌꯦꯡꯕꯒ ꯈꯣꯏꯖꯪꯗ꯭ꯔꯕꯅꯤ꯫ ꯈꯪꯉꯕꯅꯦ ꯑꯩꯅ, ꯆꯥ ꯊꯛꯅꯤꯡꯕꯩ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯏ ꯑꯣꯏꯔꯝꯃꯅꯤꯁꯦ꯫
ꯑꯁꯤ ꯍꯥꯏꯔꯒ ꯐ꯭ꯂꯥꯁꯇꯒꯤ ꯆꯥꯗꯣ ꯁ꯭ꯇꯤꯜ ꯒ꯭ꯂꯥꯁ ꯑꯃꯗ ꯇꯪꯈꯥꯏꯃꯨꯛ ꯍꯩꯔꯒ ꯃꯕꯣꯛꯇ ꯄꯤꯁꯤꯜ꯫ ꯎꯃꯥ ꯆꯥꯗꯣ ꯂꯧꯔꯗꯨꯅ ꯑꯇꯣꯟ ꯆꯥꯁꯦ ꯈꯤꯇꯪꯒ ꯍꯩꯔꯛꯎꯗꯅ ꯕꯣꯛꯇ ꯁꯤꯗꯤ ꯌꯥꯝꯃꯟꯗꯦꯅꯦꯍꯦ꯫ ꯑꯕꯣꯛ ꯍꯌꯦꯡ ꯑꯌꯨꯛ ꯃꯌꯥꯝ ꯑꯃ ꯊꯛ ꯉꯁꯤꯒꯤꯗꯤ ꯑꯗꯨꯗꯣ ꯊꯛꯇꯣꯛꯑꯕ ꯆꯥꯛꯁꯨ ꯂꯣꯏꯗꯧꯔꯦꯕ ꯁꯤꯡꯖꯨꯁꯦ ꯁꯨꯔꯒ ꯂꯣꯏꯔꯕꯅꯤ ꯆꯥ ꯃꯌꯥꯝ ꯊꯛꯆꯤꯜꯂꯒ ꯑꯕꯣꯛ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯅꯤꯡꯗꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯗꯣ ꯑꯩ ꯂꯣꯏ ꯈꯪꯖꯔꯦ꯫ ꯎꯃꯥ ꯃꯁꯨ ꯅꯨꯄꯤꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯕꯅꯤꯅ ꯇꯨꯃꯤꯟ ꯏꯔꯩꯅ ꯍꯩꯔꯒ ꯄꯤꯔꯝꯕ ꯆꯥꯗꯣ ꯐꯨ ꯀꯥꯝꯗꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯊꯛꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯏꯔꯩ ꯃꯄꯥꯕꯨ ꯆꯥꯛ ꯆꯥꯅꯅꯕ ꯀꯧꯔꯒ ꯆꯪꯃꯤꯟꯅꯔꯛꯂꯤ ꯄꯨꯟꯅ꯫ ꯆꯥꯛꯇꯣ ꯏꯀꯣꯏ ꯀꯣꯏꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯄꯥ ꯃꯆꯥ ꯃꯕꯣꯛ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯍꯔꯥꯎ ꯍꯔꯥꯎ꯫ ꯍꯥꯎꯈ꯭ꯔꯦꯗ ꯉꯁꯤꯒꯤ ꯑꯇꯣꯟꯒꯤ ꯀꯥꯡꯁꯣꯏꯁꯦ ꯁꯤꯡꯖꯨꯁꯤꯁꯨ ꯃꯣꯔꯣꯛ ꯆꯞ ꯆꯥꯈ꯭ꯔꯦ ꯔꯧ ꯑꯇꯥꯡꯕꯁꯤꯃ ꯌꯥꯎꯕꯁꯤꯅꯁꯨ ꯐꯖꯅ ꯃꯍꯥꯎ ꯂꯩꯍꯟꯈ꯭ꯔꯦꯅꯦ꯫ ꯁꯤꯕꯨ ꯁꯤꯅꯤꯡꯗꯦꯗ ꯑꯩꯗꯤ ꯏꯁꯨ ꯑꯇꯣꯟꯒꯤ ꯑꯍꯥꯎꯕ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡꯁꯦ ꯆꯥꯕ ꯐꯪꯉꯣꯏ ꯈꯟꯕꯗ꯫ ꯃꯅꯤ ꯆꯥꯛꯇꯣ ꯍꯦꯛ ꯀꯠꯊꯔꯒꯦ ꯇꯧꯕꯒ ꯃꯃꯥꯒꯤ ꯑꯀꯣꯟꯕꯒꯤ ꯋꯥꯍꯩꯗꯨꯗ ꯏꯃꯥ ꯁꯤꯗꯧ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯄꯟꯍꯩꯗꯦ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯑꯇꯣꯟꯅ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯣ ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯁꯤꯕ ꯄꯜꯂꯒ ꯅꯁꯨ ꯅꯨꯄꯤꯒꯤ ꯀꯨꯝꯍꯩꯒ ꯌꯦꯟꯈꯤꯗꯧꯕꯅꯦ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯑꯩꯅ ꯉꯥꯡꯒ ꯃꯌꯥꯝ ꯐꯥꯔꯤꯁꯦ ꯏꯃꯥꯅ ꯆꯥꯅꯕ ꯉꯥꯛꯇꯅꯤ ꯑꯍꯥꯎꯕ ꯃꯆꯤ ꯑꯣꯏꯕ ꯃꯌꯥꯝ ꯆꯥꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯈꯤꯗꯧꯅꯤꯀꯣ ꯏꯃꯥ꯫ ꯁꯤꯈꯤꯔꯣꯏ ꯏꯃꯥ ꯁꯨꯡꯁꯤ ꯍꯦꯛ ꯁꯤꯈꯤꯔꯣꯏꯀꯣ ꯑꯩ ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯂꯒ ꯃꯣꯏꯒꯤ ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯗꯨꯅꯅꯦ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯂꯁꯨ ꯏꯃꯥꯗꯤ ꯁꯨꯡꯆꯠ ꯍꯦꯛ ꯆꯠꯂꯔꯣꯏ꯫ ꯃꯕꯣꯛ ꯑꯩꯒꯤ ꯏꯁꯨ ꯊꯋꯥꯏꯒꯤ ꯀꯨꯝꯍꯩꯅꯦ ꯏꯃꯤꯠ ꯄꯦꯟꯅ ꯌꯦꯡꯈꯤꯗꯣꯏꯅꯤ꯫ ꯑꯩꯅ ꯏꯁꯨꯒꯤ ꯀꯨꯝꯍꯩꯅꯦ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯕ ꯐꯪꯗ ꯆꯠꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯃꯥꯅ ꯑꯩꯕꯨ ꯋꯥꯔꯧꯈꯤꯅꯤ ꯀꯔꯤꯒꯤ ꯃꯆꯥꯕꯨ ꯀꯨꯏꯅ ꯁꯦꯟꯅꯕꯤꯔꯝꯗꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯅ ꯏꯁꯨꯒꯤ ꯀꯨꯝꯍꯩꯗꯤ ꯏꯃꯤꯠꯁꯤ ꯄꯦꯟꯅ ꯌꯦꯡꯈꯤꯗꯣꯏꯅꯦ ꯑꯕꯣꯛꯅ꯫ ꯏꯔꯩ ꯃꯃꯥ ꯄꯜꯂꯛꯄꯗꯨꯗ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯖꯔꯤ ꯑꯗꯨꯕꯨ ꯃꯗꯨ ꯐꯥꯖꯤꯟꯗꯨꯅ ꯑꯕꯣꯛ ꯆꯥꯛꯇꯣ ꯄꯨꯛ ꯊꯟꯅ ꯆꯥꯊꯣꯛꯑꯣ꯫ ꯃꯅꯤ ꯏꯔꯩꯗ ꯌꯦꯡꯂꯒ ꯃꯃꯥꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯏꯃꯥ ꯅꯁꯨ ꯅꯨꯄꯤꯁꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯃꯥ ꯅꯪ ꯁꯤꯗꯤꯕ ꯆꯥꯛ ꯆꯥꯕꯗ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯀꯣ ꯉꯥꯡꯈꯩꯒ ꯃꯥꯟꯅꯗꯦ ꯀꯔꯤꯕꯨ ꯈꯜꯂꯤꯅꯣ ꯈꯪꯗꯦꯕ꯫ ꯏꯁꯨ ꯊꯋꯥꯏ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅꯕ ꯉꯥꯡꯕ ꯋꯥ ꯅꯠꯇꯦꯅꯦꯍꯦ ꯆꯥꯛ ꯑꯣꯛꯑꯦꯅ ꯅꯣꯏ ꯆꯥꯛ ꯇꯣꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯍꯥꯏꯕꯅꯤ ꯀꯩꯗꯧꯔꯒꯦ ꯃꯤ ꯃꯅꯤ ꯅꯪꯕꯣ꯫ ꯃꯅꯤ ꯆꯥꯛꯇꯨ ꯄ꯭ꯔꯞ ꯆꯥꯊꯣꯛꯂꯒ ꯏꯁꯤꯡ ꯌꯥꯎꯕ ꯀꯣꯝꯄꯥꯛꯇꯨꯗ ꯃꯈꯨꯠꯇꯨ ꯍꯥꯝꯗꯣꯛꯂꯦ ꯑꯗꯨꯒ ꯏꯁꯤꯡ ꯌꯥꯎꯕ ꯀꯣꯝꯄꯥꯛꯇꯨ ꯃꯃꯥꯒꯤ ꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯂꯒ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯁꯦꯡꯅ ꯍꯥꯝꯗꯣꯛꯄꯤꯔꯝꯂꯒ ꯃꯃꯥꯒꯤ ꯆꯩꯁꯨꯗꯨ ꯃꯈꯨꯠ ꯑꯣꯏꯅ ꯄꯥꯏꯕꯤꯔꯒ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯁꯝꯂꯒ ꯆꯥꯛꯈꯨꯝꯗꯒꯤ ꯄꯨꯊꯣꯔꯛꯂꯤ꯫ ꯑꯗꯨꯃꯥꯏꯅ ꯈꯪꯍꯧꯗꯅ ꯃꯅꯤꯅ ꯇꯧꯔꯛꯄꯗꯨꯗ ꯎꯃꯥꯗꯨ ꯏꯉꯛꯉꯛꯅ ꯍꯥꯏ ꯆꯟꯗꯥꯟ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯨ ꯆꯠꯄ ꯉꯝꯗꯕ ꯃꯤꯗꯧꯅ ꯁꯝꯂꯒ ꯒ꯭ꯔꯣꯡ ꯍꯦꯛꯇ ꯄꯨꯊꯣꯔꯛꯏꯁꯤꯕꯣ꯫ ꯏꯃꯥ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯕꯤꯔꯣ ꯀꯩꯗꯧꯔꯒꯦ꯫ ꯍꯥꯏ ꯃꯅꯤ ꯅꯪꯁꯦ ꯑꯩꯅ ꯄꯣꯛꯂꯤꯕꯅꯤꯅꯦ ꯌꯥꯝ ꯑꯈꯪ ꯑꯍꯩ ꯁꯥꯗꯅ ꯄꯥꯎꯇꯥꯛꯀ ꯄꯤꯔꯛꯀꯅꯨꯀꯣ ꯇꯥꯅꯤꯡꯗꯦ꯫ ꯁ꯭ꯋꯥꯏꯗ ꯍꯩꯄꯥ ꯁꯥꯔ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩꯒꯤ ꯐꯃꯨꯡꯗꯣ ꯐꯖꯅ ꯊꯥꯗꯣꯛꯎ ꯆꯠꯂꯨ ꯏꯁꯨ ꯊꯣꯏꯕꯤ ꯉꯥꯏꯔꯨꯔꯅꯨ ꯆꯣ꯫ ꯃꯅꯤꯗꯨ ꯉꯥꯡꯗꯅ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯦ꯫ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯏꯃꯥꯁꯤꯅ ꯉꯁꯥꯏꯅ ꯋꯥ ꯑꯃ ꯍꯧꯖꯤꯛꯅ ꯋꯥ ꯑꯃ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯛꯄ ꯍꯥꯏꯁꯦ ꯐꯖꯐꯝ ꯂꯩꯇꯦꯗꯨꯅꯦ ꯇꯧꯔꯤꯁꯦ꯫ ꯃꯃꯥꯒꯤ ꯐꯃꯨꯡꯗꯣ ꯐꯖꯅ ꯊꯥꯕꯤꯔꯝꯂꯒ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯇꯤꯚꯤꯗꯨ ꯊꯥꯔꯗꯨꯅ ꯃꯃꯥꯒ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯂꯣꯏꯁꯤꯟꯕꯗꯨ ꯉꯥꯏꯕꯤꯔꯤ꯫ ꯏꯔꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯈꯨꯠ ꯃꯁꯥꯗꯣ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯒ ꯐꯗꯤꯗ ꯃꯈꯨꯠꯇꯨ ꯇꯩꯊꯣꯛꯅ ꯃꯄꯥꯒ ꯃꯕꯣꯛꯀꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤ꯫ ꯂꯣꯏꯔꯕ꯭ꯔꯥ ꯇꯣꯟ? ꯑꯧ ꯂꯣꯏꯔꯦ ꯑꯕꯣꯛ꯫ ꯂꯣꯏꯔꯗꯤ ꯑꯕꯣꯛꯀꯤ ꯅꯥꯛꯁꯤꯗ ꯐꯝꯂꯒ ꯇꯤꯚꯤ ꯌꯦꯡꯁꯤ ꯂꯥꯎꯗꯅ꯫ ꯍꯣꯏ ꯑꯕꯣꯛ꯫ ꯏꯔꯩ ꯆꯪꯁꯤꯟꯗꯨꯅ ꯃꯕꯣꯛꯀꯤ ꯅꯥꯛꯇ ꯐꯝꯂꯒ ꯇꯤꯚꯤ ꯌꯦꯡꯃꯤꯟꯅꯔꯤ ꯃꯄꯥꯅꯦ ꯃꯕꯣꯛꯅꯦ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ꯫ ꯏꯔꯩ ꯃꯕꯣꯛꯀꯤ ꯃꯈꯨꯠꯇꯨ ꯀꯣꯜꯂꯗꯨꯅ ꯇꯤꯚꯤꯗꯨ ꯌꯦꯡꯂꯤ꯫ ꯎꯃꯥꯁꯨ ꯃꯁꯨ ꯅꯨꯄꯤꯅ ꯃꯉꯣꯟꯗ ꯀꯣꯜꯂꯛꯂꯤꯕ ꯃꯈꯨꯠꯇꯨꯗ ꯃꯥꯒꯤ ꯈꯨꯏꯔꯕ ꯃꯈꯨꯠꯇꯨꯅ ꯀꯣꯜꯂꯒ ꯇꯤꯚꯤꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯃꯤꯟꯅꯔꯤ꯫ ꯃꯅꯤꯁꯨ ꯃꯁꯨ ꯃꯕꯣꯛꯀꯤ ꯃꯇꯧꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯝꯂꯒ ꯇꯤꯚꯤꯗꯨꯗ ꯃꯤꯠꯌꯦꯡ ꯑꯃꯨꯛ ꯊꯝꯈꯤ꯫ ꯋꯥꯈꯜꯒꯤ ꯇꯨꯔꯤꯅ ꯍꯛꯇꯨꯅ ꯊꯃꯣꯏꯒꯤ ꯑꯉꯧꯕ ꯆꯦꯃꯩꯗ ꯃꯌꯦꯛ ꯂꯥꯅ ꯌꯦꯛꯈ꯭ꯔꯕ ꯁꯛꯇꯝꯅꯤ ꯊꯃꯣꯏꯗ꯫ ꯃꯉꯥꯎ ꯊꯤꯕ ꯃꯥꯂꯪꯕꯅ ꯁꯥꯐꯨ ꯀꯟꯕ ꯏꯔꯩꯒ ꯃꯔꯨꯞ ꯑꯣꯏꯔꯗꯨꯅ ꯃꯐꯝ ꯈꯪꯗ ꯍꯨꯝꯗꯨꯅ ꯄꯨꯈ꯭ꯔꯕꯗꯤ ꯄꯥꯈꯠꯆꯔꯨꯔꯦ ꯄꯥꯈꯠꯆꯧꯒꯤ ꯊꯃꯣꯏꯅ꯫ ꯏꯗꯣꯝ ꯏꯄꯥꯛꯊꯛꯇꯨꯗ ꯑꯇꯥꯎꯕ ꯀꯥꯎꯁꯤꯡꯒꯣ ꯃꯥꯂꯪ ꯁꯥꯍꯣꯝ ꯄꯨꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯃꯄꯥꯡ ꯂꯩꯇ꯭ꯔꯕꯤ ꯖꯥꯇꯤꯒꯨꯝ
ꯄꯨꯟꯁꯤ ꯄꯤꯈꯝꯅꯈꯤꯗ꯭ꯔꯥ ꯄꯥꯈꯠꯆꯔꯨꯔꯦ ꯆꯝꯂꯕ ꯊꯃꯣꯏꯁꯤꯅ꯫